ꯀꯩꯗꯣꯏꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯩꯉꯣꯏ ꯁꯨꯅ ꯈꯣꯠꯇꯅ ꯂꯩꯖꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯃꯊꯛ ꯀꯩ ꯂꯣꯏꯅ ꯔꯥꯎꯟ ꯀꯣꯏꯁꯤꯜꯂꯛꯑꯒ ꯃꯈꯥꯗꯅ ꯒꯥꯔꯤꯗ ꯊꯧꯖꯤꯜꯂꯛꯑꯒ ꯑꯩꯈꯣꯏꯁꯦ ꯀꯣꯏꯁꯤꯜꯂꯒ ꯍꯥꯠꯀꯗꯧꯒꯤ ꯂꯣꯏꯅ ꯇꯪꯒꯥꯏꯔꯒ ꯅꯣꯡꯃꯩꯅ ꯄꯀꯥꯞ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯗꯣꯟ ꯊꯥꯖꯤꯜꯂꯒ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯍꯤꯡꯅꯕ ꯆꯤꯡꯗ ꯆꯦꯟꯈꯠꯂꯒ ꯇꯧꯔꯒ ꯈꯨꯠꯂꯥꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯏꯁꯥꯒꯤ ꯁꯨꯕꯒꯤ ꯈꯣꯠꯄꯒꯤ ꯂꯣꯏ ꯍꯨꯟꯇꯣꯛꯑꯝꯃꯦ ꯍꯨꯟꯇꯣꯛꯑꯝꯃꯒ ꯑꯩꯈꯣꯏꯁꯦ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄꯗꯨꯐꯥꯎꯗ ꯃꯣꯏꯁꯦ ꯇꯥꯟꯅꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯞꯄꯩ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅꯤꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏꯐꯥꯎꯗꯤ ꯀꯟꯕ ꯉꯝꯍꯧꯔꯦ ꯍꯧꯖꯤꯛ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯏꯁꯥ ꯈꯛꯇꯅ ꯌꯧꯖꯔꯛꯏꯁꯦ ꯁꯨꯔꯤꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯏꯕ ꯖꯒꯥꯁꯦ ꯃꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯏꯕ ꯖꯒꯥꯁꯦ ꯃꯣꯟꯗꯧꯒꯤ ꯈꯨꯜꯒꯤ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯃꯈꯥ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯣꯟꯗꯧ ꯈꯨꯜꯒꯤ ꯍꯦꯛ ꯃꯈꯥꯗ ꯇꯨꯃꯣꯔꯣꯛ ꯍꯥꯏꯕ ꯇꯨꯔꯦꯟꯁꯤꯗꯅꯤ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯇꯨꯃꯣꯔꯣꯛ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯤ 100ꯃꯨꯛ ꯊꯕꯛ ꯁꯨꯏꯕ ꯑꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯌꯥꯝ ꯅꯩꯌꯦꯅ ꯑꯉꯥꯡ ꯑꯩꯈꯣꯏ ꯃꯥꯟ ꯍꯥꯞꯄ ꯑꯉꯥꯡ ꯑꯃ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯨꯁꯣꯅ ꯆꯠꯍꯟꯈꯤꯕꯗ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤꯒꯤ ꯃꯤꯈꯩꯁꯦ ꯂꯥꯛꯑꯦꯅ ꯑꯉꯥꯡꯗꯨꯅ ꯁꯥꯏꯟ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯃꯥꯟ ꯍꯥꯞꯄ ꯌꯥꯎꯕ ꯑꯉꯥꯡꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯄꯨꯂꯞ ꯁꯨꯃꯤꯟꯅꯕꯅꯦꯕ ꯑꯗ ꯃꯥꯅ ꯁꯥꯏꯟ ꯇꯧꯔꯛꯄ ꯆꯦꯟꯈ꯭ꯔꯣꯅ ꯑꯗꯨꯗ ꯆꯦꯜꯂꯒ ꯑꯩꯈꯣꯏꯁꯦ ꯍꯤꯡꯍꯧꯕꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯂꯣꯏ ꯁꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗꯗꯤ ꯒꯥꯔꯤ 5-6 ꯂꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯒꯥꯔꯤ ꯂꯩꯉꯣꯏ ꯄꯦꯛꯄ ꯃꯐꯝꯁꯦ ꯌꯥꯝꯕꯅꯤꯅ ꯒꯥꯔꯤ 10ꯒꯤ ꯃꯊꯛ 30ꯒꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯗꯤ ꯂꯩꯔꯝꯒꯅꯦꯕ ꯄꯥꯁꯜꯂꯒꯗꯤ ꯂꯦꯕꯔꯗꯣ ꯀꯣꯝ ꯑꯃꯗ ꯃꯤ 10-30 ꯑꯗꯨꯃꯥꯏꯅ ꯁꯨꯅꯕꯅꯤꯅ ꯃꯤꯗꯤ ꯐꯅ ꯌꯥꯝꯃꯦ 100ꯒꯗꯤ ꯍꯦꯜꯂꯝꯒꯗꯕ ꯃꯥꯜꯂꯦ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅ ꯅꯣꯏ ꯆꯦꯟꯈ꯭ꯔꯣꯅ ꯍꯥꯏꯔꯛꯄꯒ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯆꯦꯟꯅꯔꯛꯑꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗ ꯆꯠꯂꯤꯀꯥꯟꯗ ꯅꯣꯡꯃꯩ ꯃꯈꯣꯟ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯃꯩ ꯔꯥꯎꯟ 5-6-7-9 ꯑꯗꯨꯝ ꯀꯥꯞꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯎ ꯂꯧꯅꯕꯗꯗꯤ ꯒꯥꯔꯤ ꯃꯣꯏꯒꯤ ꯇꯥꯡꯒꯣꯜ ꯅꯨꯄꯤꯈꯩꯅꯁꯨ ꯈꯥꯝꯃꯦ ꯍꯥꯏ ꯑꯗꯣ ꯌꯥꯗꯦ ꯍꯥꯏ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯑꯩꯈꯣꯏ ꯃꯤ ꯁꯣꯛꯑꯝꯒꯗ꯭ꯔꯥ ꯍꯥꯏꯕꯕꯨꯗꯤ ꯑꯗꯨꯝ ꯄꯥꯈꯠꯆꯩꯕ ꯏꯁꯥꯅ ꯂꯩꯍꯧꯕꯁꯤꯡꯗꯣ ꯁꯣꯛꯑꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯤꯕꯨꯗꯤ ꯁꯣꯛꯄꯒꯤ ꯄꯥꯎꯗꯤ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯇꯥꯗꯦ ꯑꯗꯣ ꯒꯥꯔꯤ ꯏꯟꯖꯤꯟꯗꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯃꯌꯥꯝ ꯆꯪꯉꯦ ꯈꯣꯠꯂꯦ ꯀꯥꯞꯁꯜꯂꯒꯅꯗꯤ ꯍꯥꯏꯔꯦ ꯒꯥꯔꯤ ꯃꯃꯥꯏꯒꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯕꯤꯔꯦꯅ ꯍꯥꯏꯌꯦ ꯃꯣꯏꯅꯗꯤ